ꯑꯩꯈꯣꯏ ꯃꯦꯀꯞ ꯍꯧꯗꯣꯔꯦ ꯉꯁꯤ ꯁꯥꯟꯊꯣꯏꯕꯤꯍꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦꯕꯀꯣ ꯂꯩꯕꯗꯣ ꯃꯥ ꯉꯁꯤ ꯖꯒꯣꯏ ꯁꯥꯔꯨꯗꯣꯔꯤ ꯑꯗꯨꯅ ꯀꯦꯕ ꯍꯧꯔꯅꯤ ꯑꯗꯣ ꯀꯦꯕꯁꯦ ꯇꯝꯖꯔꯒ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯐꯖꯒꯗꯕ ꯑꯣꯏꯁꯨ ꯀꯦꯁꯜꯂꯒꯦ ꯁ꯭ꯀꯨꯜꯗ ꯇꯧꯕꯗꯣ ꯑꯩ ꯏꯁꯩ ꯁꯛꯄꯤꯔꯒꯦ ꯑꯗꯨꯒ ꯆꯤꯆꯦ ꯁꯥꯖꯒꯣꯏ ꯁꯥꯔꯣ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯤꯁꯦ ꯀꯥꯞꯄ ꯇꯧꯗꯕ ꯀꯨꯏꯔꯦ ꯀꯔꯤꯕꯨ ꯃꯥꯟꯗꯣꯏꯕ ꯈꯪꯗꯦ ꯀꯥꯞꯄ ꯐꯖꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯀ ꯇꯧꯗꯕ ꯀꯨꯏꯔꯦ ꯀꯦꯕꯩ ꯇꯟꯖꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯚꯤ ꯃꯦꯀꯞꯀ ꯇꯧꯗꯕ ꯀꯨꯏꯔꯦ ꯑꯉꯧꯕꯅꯦ ꯆꯨꯕ ꯇꯧꯈꯤꯅꯦꯕ ꯁꯤ ꯌꯥꯝ ꯋꯥꯎꯕ꯭ꯔꯥ ꯋꯥꯎꯗꯕ꯭ꯔꯥ ꯆꯤꯖꯤ ꯁꯛꯁꯦ ꯃꯌꯥꯝ ꯊꯥꯔꯅꯨ ꯋꯥꯎ ꯁꯜꯂꯛꯑꯦ ꯅꯪꯒ ꯆꯥꯟꯅꯕ ꯀꯩꯅꯣꯗꯣ ꯂꯩꯇꯕꯩꯅꯦꯕ ꯑꯣ ꯇꯧꯋꯦ ꯑꯗꯨꯗ ꯌꯦꯒ ꯅꯠꯇꯦ ꯑꯣ ꯁꯝꯕ ꯅꯞꯁꯟꯁꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯝ ꯃꯆꯥ ꯃꯆꯥꯗꯤ ꯐꯥꯒꯠꯇꯗꯤ ꯌꯥꯔꯣꯏ ꯁꯥꯏ ꯌꯥꯅ ꯁꯥꯏ ꯁꯝꯕꯨꯟꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯁꯝ ꯂꯩꯕ꯭ꯔꯣ ꯁꯝ ꯉꯥꯎꯔꯤꯁꯦ ꯀꯔꯤꯅꯣ ꯉꯥꯎꯔꯤꯁꯦ ꯏꯁꯥ ꯁꯝꯕꯨꯗ ꯑꯩ ꯁꯝ ꯊꯤꯕ ꯁꯥꯠꯂꯦ ꯑꯩ ꯀꯣꯏ ꯌꯥꯝ ꯉꯥꯎꯁꯨ ꯈꯣꯠꯇꯧ ꯌꯥꯝ ꯑꯩ ꯁꯥꯡꯕꯅꯦ ꯑꯩ ꯍꯣꯔꯦꯟ ꯀꯦꯕꯔꯣꯏꯕ ꯅꯥꯇꯣꯟ ꯅꯥꯎꯆꯥ ꯏꯅꯝꯃꯒꯤ ꯑꯁꯤꯗꯅꯦ ꯄꯤꯁꯨꯝꯒ ꯀꯩꯅꯣꯒ ꯌꯦꯡꯅꯕ ꯂꯩꯕ ꯅꯠꯇꯦ ꯃꯈꯥꯗ ꯊꯝꯃꯤꯅꯦ ꯅꯥꯎꯆꯥ ꯑꯩꯅ ꯀꯣ ꯌꯥꯝ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅꯀꯣ ꯕꯤꯛꯇꯣꯔꯤꯌꯥ ꯑꯩꯅꯀꯣ ꯍꯥꯏꯕ ꯀꯁꯥꯔ ꯃꯔꯣꯟ ꯑꯃꯨꯛ ꯆꯪꯉꯤ ꯑꯩꯁꯨ ꯀꯣꯅꯤ ꯌꯥꯝ ꯍꯥꯏꯔꯤꯁꯦ ꯁꯥꯟꯅ ꯕ꯭ꯂꯁꯔ ꯑꯩ ꯑꯩꯈꯣꯏꯁꯦꯅꯀꯣ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤꯀꯣ ꯌꯥꯝ ꯀꯦꯕꯤ ꯁꯥꯟꯅꯕꯅꯦꯕ ꯃꯥꯅꯗ ꯑꯗꯨꯝ ꯀꯧꯗꯣꯏꯅꯦꯕ ꯈꯕ ꯑꯩꯒꯗꯤ ꯑꯁ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯏꯗꯗ ꯌꯦꯡꯉ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯩ ꯁꯛꯇꯣ ꯁꯥꯏꯒ ꯊꯥꯗꯔꯒ ꯁꯨꯒ ꯆꯥꯎꯔꯦ ꯏꯁꯥꯒꯗ ꯑꯁꯦꯡꯕ ꯅꯪ ꯅꯣꯏꯕꯅꯦꯕ ꯅꯃꯥꯏꯒꯗꯣ ꯇꯟ ꯂꯥꯎ ꯇꯤꯛ ꯇꯤꯛꯀ ꯂꯥꯎ ꯑꯉꯥꯡꯈꯩ ꯂꯣꯏ ꯍꯧꯔꯒ ꯀꯦꯔꯒ ꯁꯥꯟꯅꯗꯣꯏ ꯇꯊꯤ ꯌꯥꯎꯋꯦ ꯕꯣꯛ ꯌꯥꯎꯋꯦ ꯑꯩ ꯌꯥꯎꯋꯦ ꯀꯔ ꯇꯧꯔꯦ ꯁꯤꯔꯛ ꯆꯪꯕꯗ ꯌꯥꯗ꯭ꯔꯣ ꯋꯥꯎꯕ ꯅꯠꯇꯦꯕ ꯈꯦꯔ ꯆꯞ ꯆꯥ ꯀꯩꯝ ꯇꯩꯗꯕ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯁ ꯃꯉꯣꯟꯗ ꯉꯥꯡꯉꯨꯅꯨ ꯃꯈꯥꯗꯣ ꯃꯨ ꯂꯩꯔꯝꯒꯅꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯗꯥꯛ ꯁꯔꯀꯜ ꯌꯥꯝ ꯇꯥꯏ ꯑꯩ ꯑꯗꯨꯅꯀꯣ ꯐꯖꯅ ꯇꯨꯝꯗꯗꯤ ꯌꯥꯗꯦꯕ ꯑꯩꯅ ꯀꯣ ꯂꯒꯥꯎ ꯊꯥꯕꯒꯤ ꯀꯦꯔꯤꯁꯦ ꯄꯨꯡ 9ꯗꯩꯅꯤ ꯅꯠꯇ꯭ꯔꯥ ꯂꯣꯏ ꯌꯦꯡꯁꯤ ꯂꯒꯥꯎ ꯊꯥꯕꯒꯤꯀꯣ ꯐꯤꯒ ꯂꯣꯏ ꯁꯦꯠꯆꯜꯂꯒ ꯐꯖꯅ ꯎꯠꯂꯛꯇꯣꯏꯅꯤ ꯌꯥꯝ ꯐꯖꯗꯣꯏ ꯉꯁꯤꯗꯤ ꯃꯦꯀꯥꯞ ꯊꯤꯕ ꯐꯖꯕ ꯈꯪꯗꯦ ꯅꯥꯇꯣꯟ ꯌꯥꯝ ꯊꯤꯔꯛꯀꯅꯣ ꯇꯥꯛꯀꯅꯤ ꯍꯥꯏꯔ ꯑꯩ ꯀꯞꯅꯤꯡꯉꯦ ꯃꯤ ꯅꯥꯇꯣꯟ ꯊꯤꯔ ꯅꯨꯡꯉꯥꯏꯅꯤꯡꯉꯦ ꯅꯥꯇꯣꯟ ꯀꯞꯅꯤꯡꯕ ꯑꯩ ꯅꯥꯇꯣꯟ ꯃꯔꯤ ꯆꯦꯜꯂꯛꯑꯕ ꯃꯦꯀꯞ ꯇꯧꯕꯁꯦ ꯌꯥꯝ ꯆꯦꯜꯂꯦꯕ ꯑꯩ ꯈꯪꯉꯕ ꯂꯣꯛꯅꯒ ꯊꯨꯡꯕꯒ ꯅꯩꯔꯤꯌꯦ ꯅꯪꯗꯤ ꯍꯟꯗꯣꯔꯦ ꯌꯥꯔꯦ ꯌꯥꯗꯦ ꯃꯤꯅ ꯉꯛꯈꯤꯅꯤ ꯌꯦꯡꯉꯣ ꯃꯦꯟꯖꯤ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯨ ꯇꯤꯂꯤꯁꯤꯌꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯊꯤꯅꯗꯅ ꯑꯃꯨꯛ ꯕꯦꯔꯥ ꯇꯥꯅꯅꯤ ꯑꯩ ꯍꯥꯟꯅ ꯌꯧꯒꯦꯕ ꯑꯗꯨꯅ ꯈꯔ ꯊꯨꯈꯤꯌꯣ ꯍꯥꯏꯕ ꯑꯩ ꯊꯤ ꯑꯗꯨꯝ ꯆꯠꯂꯦ ꯋꯥꯁꯤꯡ ꯇꯧꯅꯨ ꯍꯥꯏꯗ ꯃꯛꯁꯟꯈꯤꯅꯤ ꯑꯃꯨꯛ ꯅꯪ ꯏꯍꯥꯟ ꯍꯥꯟꯅ ꯋꯦꯜꯀꯝ ꯇꯧ ꯂꯩꯌꯨ ꯑꯩꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯌꯦ ꯁ꯭ꯀꯨꯜꯗ ꯌꯥꯔꯦꯗꯅ ꯃꯌꯥꯝ ꯐꯥꯎꯟꯗꯦꯁꯟ ꯇꯩꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯕ꯭ꯂꯁꯔ ꯇꯧꯔꯒꯦ ꯌꯥꯝꯁꯨ ꯋꯥꯎꯍꯜꯂꯣꯏ ꯃꯥ ꯉꯥꯛꯇ ꯎ ꯂꯩꯊꯣꯛꯈꯤꯅꯤ ꯃꯥꯒꯤ ꯐꯖꯕ ꯃꯦꯀꯞ ꯑꯉꯥꯡꯅ ꯀꯌꯥ ꯀꯦꯗꯣꯔꯤ ꯃꯥꯜꯂ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯃꯃꯥꯡꯗꯒꯤ ꯂꯥꯛꯑꯗꯤ ꯑꯩꯗꯣ ꯈꯤꯇꯪ ꯀꯦꯕꯨꯗꯤ ꯀꯦꯕꯤꯅꯤ ꯗꯣꯟ ꯋꯥꯔꯤ
맞아. 아니 내가 뭐라 그래? 거. 로에가 나 말해 봐요. 야 티요 로에가 나 이래. 티도 나는 잡아 해줘. 이나 저는 또 이나 거의 살때만 돈 박죠. 여기 바로 내가 손살 때. 마마 대전에 바네. 빠그리오 그래 살때 여러분이. 그래 살때 바네. 너 빠그리오죠. 나니 빠그리오. 아 근데 말이네. 내 살때나 돈이 아니라. 시기래 그래 가지고 마마 잡아 주고 또 미쳐야 돼. 아 그래 이제 이거 뭐 아니야 나. 나 또는 강매 아니고. 아니 그치 내가 저기 내가 내가 아니 진짜 하시네. 아니 여러분이 살때 나 또가 나라. 아 돈 잡아 나 잡아. 돈 많아. 왜 이제 빨리 좀 하는 거 봐요. 돈 오마 돈 얘만 받고 cái này này thành viên đây đâu có chịu lớn mà lớn mặc phải mặc rồi đấy mà nào phá là cái gì của đá phá này 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 mà sao không đi thì đi phá là à mà gì này phải có gì vậy à gì chứ lại hai chứ này chứ lại đưa lên đi mà đưa lên thì cắt từ đây cả lên rồi cái này lại là cái gì sai đừng ngay đi đuôi em thì là đây còn cái gì nào cái gì hả thôi cái thôi cái gì mà cái gì vừa nói thì thôi chứ được tao đang không sao đâu vậy thôi bây giờ ok cái được 다음에 다음에 블랙 오일 브라운 거잖아. 브라운이랑 블랙 오일 그랬어. 파절이 하네. 근데 너 비디오 걸 또 알아 그러지? 저거가 더 wen. 한디. 그래서 나 때문에 만나나. 치. betul lah. Ayo kau jalan ke depan. Ayo ini. Nama siapa tu? 내가 아버지 바지 좀 저거 샤바다. Apa kau tu? Kau leader aja kan? Leader apa leader? Ayo leader aja. से ग्लिटर सैप्सन के वो शाबे Ay mấy đứa chồng ấy chồng thuộc bạn. Baby got passion, ambition, boran. से के हाउ मा 너 비슷한 바자래 네 직다 파자라바네. 사진이 나오다 네, 봐봐. Ay, di kang sa day makeup kinaranda. 반대 바자한 비가 와요 Ako si Joy na makeup to hay say may yung school daw ko mo pasap sa pagkik yan ba eh. 미셸로 그래서 산나 뭉토이 로이 이래 고ong나나 복하이 이래
เมียมาไม่เมกับจะลอยเลยอะดูก็สิแต่บินดีมันนำด้วยเนี่ยบอกว่างักซ้ำกี้เอาตระคาร์ไตจีไม่ก็มันนะคาร์ไตได้อันนี้เดี๋ยวเมกับเซ่อินในสมัยนี้ต้องจะเร่เมียมาซื้อบินดีสิเดียกตัวเช่ไอ้เบรย์เงี้ยมันน่ะผสมใครอยากสั่งละเงี้ย Aduh iya padaตลาดกันให้ Aduh iya pada di kursi di semana mana tahu begitu. Saya nggak tahu kayak begitu kalau itu. Aduh dia itu nih apa tuh? ลุ่มๆรอโพสต์ตามแล้ว Ah iya. 메이크업 로이를 먹고 양 타서들은 양 파서 토크래 아이 메이크업 포스 양 파서 그래 아도가 마이 자나다 바 드레스 두가 orange color 데 도 많이 따로가 하페 먹고 양 파서를 룸룸 라오래 사이 터트 수커 가우자래 어시 삼무다 already 에들가 드레스 잘라니 뭐 우저렇게 하냐라 또 할로 사스파서 라오래 민디가 세 파서 오이래 라 빠라 뭐 Hah? 하라 뭐 참 Ada.ไม่ต้องใช้น้ำมันจ้ะสมัยคุณกดเครื่องสมัยหลังกดตัวนี้พัฒน์เลย Itu saya. ใช่ต้องพัฒน์จะดีเลยนะครับ Ini saya yang rutin mana? Aduh. มีวิดีโอ background sound เสียงสัตย์นั่นนุ่งไงเจ็บก็แล้วก็มันนักแต่ตอนเช้าเขาจะยุ่มสารีแต่ลายเรียตัวนั้นเนี่ย special เท่าบอกกี่มาคนในยามเจ็บวิดีโอเสียตัวนั้นมิวสิกวินสมัครเฉลย
ꯑꯗꯣ ꯌꯥꯔꯒ ꯑꯗꯣ ꯆꯠꯇꯕꯩ ꯍꯥꯏ ꯁꯤ ꯃꯅꯤꯡꯗ ꯆꯤꯡꯉꯣ ꯁꯥꯡ ꯃꯥꯟꯅꯕ ꯌꯧꯁꯦ ꯃꯅꯤꯡꯗ ꯁꯦꯝꯕꯗꯨ ꯁꯥꯡ ꯃꯥꯟꯅꯕ ꯌꯧ ꯀ꯭ꯔꯣꯁ ꯆꯠꯇꯣꯏꯁꯨ ꯁꯥꯡ ꯃꯥꯟꯅꯔꯕ ꯌꯧ ꯅꯠꯇꯦ ꯌꯦꯡꯉꯣ ꯁꯦꯝꯃꯣ ꯁꯥꯟꯅꯍꯜꯂꯣ ꯑꯗꯣ ꯁꯣꯝꯗ ꯔꯥꯏꯠ ꯁꯥꯏꯗꯇ ꯀ꯭ꯔꯣꯁ ꯃꯥꯛꯁꯜꯂꯣ 시대 핀 반. 잘했어. 써보 그래 rồi cũng phải copy rồi đấy rồi mà nên đi à 그만해 라 그치. nó khỏi cái vậy 칸이 그냥 잘해가지고. phải nên đi vào chỗ này nó sẽ khá là trên đường này đã được chừng 그냥 trên đường 아니 그 좀 납살로 갈아줘야 돼 나 비용 제 바디 계세요. 아이는 없고 많이 맞추면 없고 방도. 길라가리고. 이사기는 쓰다 보면. 파라미터. 저야 뭐 파스. 아, 나 아니래. 허리 찌르고 라 파미 아니라. 내가 좀 망도 와우 얇아 부드러워 네 사이즈 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 몰라 이거 완전 좋은 거지 뭐가 잘할 거야 ค่อยดิสตี้อาร์ดับบิวโปรแกรมสิอันยังหนึ่งวันนี้สร้างเธอเป็นชาวเสกว่าเดี๋ยววิดีโอเราเขาลับไปยาไปอย่างเงี้ยประมาณนั้นวิดีโอพวกเลี้ยงเดี๋ยวจะพักผ่อนเมคอัพลอยเดรสเซ็ตไปลอยพัสดุอย่างงูกับเมตาให้ไปเราโบมีดูเชลล์ยังเงี้ยวิดีโอให้ไปพัฒนาเราสานอาร์บันนี้พัสดุฟอโต้มุกปีร์นี้อย่างเงี้ยวันนี้วันโตสมบูรณ์สิกันลีลาโตใครอะสมเสียที่เต็มไปอย่างยาวปกี้สุดท้ายยาเลยจ้าจ้าเดี๋ยวเราไปจะไปสร้างมุมบ้าจ้าจ้าวิดีโอหล่อเลยทอกเลยเห็นตัวฟิลแกเดี๋ยวเราสักษาโทนนี่ชูใช่เบบสิ 쟤. 나중에 영어로. 아이고 이 시험 치도. Hôm nay hôm lâu này á? Không có star đấy? 이거 봐요 đâu. 이게 아이고 하이 가르치 짱이다 오늘 찌더라 누구네 아니야 우리 난다라 거니. 오늘 가르치 해보죠. 오늘 사람 다이다. 나도 난다 왜 미워보니. 나 지루야. 이거 난다. 너 왜 미워보네? 난다라. 오늘 기획 là cái nó sao 쪄 rồi? 줘야 돼 Ông bà. 쪄 cho. 이거 이제 보고 있는 거야 cho. Bye.
Khara chenaudo phagini. Ma'am san to be like I don't know Jagoi na ipa phajadana first to tar e.
ꯃꯌꯥꯝ ꯖꯒꯣꯏꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯕꯗ ꯑꯗꯨꯒ ꯏꯁꯩꯁꯤꯗꯤꯀꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯆꯔꯛꯇ꯭ꯔꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯣꯏꯗꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯍꯥꯞꯆꯔꯛꯑꯦ ꯃ꯭ꯌꯨꯖꯤꯛ ꯑꯃꯃꯨꯛ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯌꯦꯡꯕꯗꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯆꯔꯛꯄꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯡꯅ ꯊꯦꯡꯅꯔꯁꯤ